Good afternoon, ma'am Pranama. Ma'am, Egilbida Lengson Birako, Wari Sanase. Good afternoon, ma'am. Tik. Mangda chaliba chilina sing tungda lagliba haibu khara chingkhat piyo. Nantaduna leire kaba ngamdre. Mangda chaliba chilina sing tungda lagliba haibu khara chingkhat piyo. Nantaduna leire kakhatpa ngamdre. Ma'am support tobiyo. That's sing tungda lagliba haibu khara chingkhat piyo. Good afternoon, ma'am. Panokoy Egilbida Param Nagsari. Ngang tung laina thagain hek tabadam hokulaptana. Ayet pa uina leire pachana. Lao. Ma'am lao. Kanana malai. Thank you. Egilbida sangbirakpa thank you. Kanano. Wari horo like to sanbiro. Thank you so much. Like please. Kanano ayu khara chingkhat piyo. Kaba ngamdre mangda chaliba chilina sing tungda lagliba khoi khara yengbirako. Aidi kakhatpa ngamdre namthana leire khara chingkhat piyo. Mangda chaliba chilina sing khara chingkhat piyo ibu. One like thank you. Sahi phabagi namthana leire kaba ngamhodana kapthatpana su loire. Ma'am support tobiro khara chingkhat piyo ibu. Kanano laisibo wari sanase. Busy heba. Sidi atopa he oilamna. Aina ngang lisibu maron khangba chilina sing yaudabro. Khangdaba ma he paisalaiye. Chilina sing support tominase. Pati waran nangba oiraman. Ngang. Mangda chaliba chilina sing chadminase chingkhat piyo khara. Nanthana leire isangda chatpa ngamdana. Chahidi phajanki isang kasalae lambise. Aduna tusanna kaba ngamdana leire.
ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯁꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ थोइबा लाइए गुड आफ्टरनून बिनोया है गुड आफ्टरनून थोइबा गुड आफ्टरनून थोइबा हाना लाए कना कनानो अतैसु कौरो चा लोलबो अखोई चाक तोगलपता ngairida चाक तोगलपो कुइद्री to like thank you kana kanano wari sanase cha loलबो अखोई चाक चाक कुइद्री कना कनानो लेरिसिबो एबो खरा चिंखटपियो ꯋꯦ ꯆꯠꯄ ꯉꯝꯗꯅ ꯇꯨꯁꯟꯅ ꯂꯩꯔꯦ ꯏꯁꯪꯗ ꯆꯍꯤ ꯐꯥꯕꯗꯒꯤ ꯂꯝꯕꯤꯁꯦ ꯏꯁꯪ ꯀꯥꯈ꯭ꯔꯦ ꯑꯩꯗꯤ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯦ ꯅꯥꯟꯊꯗꯅ ꯑꯦ ꯊꯦꯡꯃꯟꯗ꯭ꯔꯣ ꯍꯥꯏꯕ ꯊꯦꯡꯉꯦ ꯇꯣꯛꯆꯔꯦ 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 ꯍꯥꯏꯕ ꯀꯩꯅꯣ ꯇꯣꯛꯆꯔꯦ ꯇꯣꯛꯆꯔꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯍꯣꯏ 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 ꯏꯁꯩ ꯁꯛꯂꯣꯗꯅ ꯊꯣꯏꯕ ꯍꯣꯏ 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 ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟꯗꯁꯨ ꯍꯥꯏꯔꯛꯑꯣ ꯂꯥꯏꯛ ꯑꯝꯇꯁꯨ ꯇꯧꯁꯟꯕꯤꯔꯣ ꯂꯥꯏꯛꯇ ꯑꯝꯇꯁꯨ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯗꯁꯨ ꯍꯣꯏ 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 ꯍꯥꯏ ꯂꯩ ꯑꯉꯥꯡ ꯀꯃꯜꯂꯨꯈꯤꯒꯦ ꯉꯁꯤ ꯁꯔꯃꯥꯅ ꯇꯣꯉꯥ ꯃꯆꯦꯠ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯇꯣꯠꯂꯒ ꯆꯥꯔꯦ ꯇꯣꯉꯥ ꯌꯥꯝ ꯆꯥꯏꯌꯦ ꯇꯣꯉꯥ ꯌꯥꯝ ꯆꯥꯏꯌꯦ ꯁꯔꯃꯥꯁꯦ ꯀꯩꯅꯣ ꯊꯣꯏꯕꯁꯦ ꯆꯤꯡꯃꯥꯏ ꯀꯣꯟꯅ ꯈꯣꯟꯊꯥꯡ ꯂꯩꯔꯛꯂꯦ ꯄꯥꯃꯦꯟ ꯎꯃꯪ ꯐꯥꯎꯅ ꯂꯥꯛꯂꯦ ꯋꯥꯈꯜ
ꯄꯨꯛꯅꯤꯡꯁꯦ ꯏꯔꯥꯡ ꯂꯥꯡꯉꯦ, ꯊꯃꯣꯏꯁꯦ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇꯔꯦ꯫ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ꯫ ꯏꯟꯖꯥꯡ ꯂꯩꯇꯕꯅꯤꯅ ꯎꯇꯣꯡꯅ ꯀꯥꯟꯁꯤ ꯆꯥꯕꯅꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯏꯁꯩ ꯁꯛꯄꯁꯦ ꯌꯥꯝ ꯍꯩꯌꯦ ꯊꯣꯏꯕꯁꯦ꯫ ꯊꯟꯅ ꯈꯣꯟꯊꯥꯡꯖꯩ ꯂꯦ ꯍꯥꯏꯕ ꯄꯥꯃꯦꯜ ꯎꯃꯪ ꯐꯥꯎꯅ ꯂꯥꯛꯂꯦ꯫ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡ, ꯊꯃꯣꯏꯁꯦ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇꯔꯦ꯫ ꯂꯥꯏꯛꯇꯤ 3ꯈꯛ ꯂꯩꯀꯣ, ꯊꯣꯏꯕ ꯃꯊꯟꯇꯅꯤ ꯂꯩꯔꯤꯁꯦ, ꯑꯇꯩ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ? ꯑꯣ, ꯈꯝꯕ ꯊꯣꯏꯕꯤ, ꯆꯥꯎꯕ ꯆꯥꯎꯕꯤ, ꯇꯣꯝꯕ ꯇꯣꯝꯕꯤ ꯂꯥꯛꯑꯣ꯫ ꯅꯣꯏꯗ ꯍꯤꯟꯖꯥꯡꯒ ꯂꯩꯔꯗꯤ ꯈꯤꯇꯪ ꯄꯤꯔꯛꯎ, ꯍꯣꯔꯦꯟꯒꯤ ꯊꯝꯒꯦꯕ꯫ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯂꯩ, ꯆꯥꯒꯦꯔꯣ? ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯂꯩꯌꯦ, ꯄꯤꯔꯛꯎꯔꯣ? ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯔꯤꯌꯦ꯫ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯗ, ꯈꯖꯤꯛ ꯈꯔꯥꯛꯇꯅꯤ ꯇꯪꯉꯦꯕ꯫ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯨ? ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯌꯣ꯫ ꯑꯩꯁꯦ ꯇꯨꯁꯟꯅ ꯂꯩꯔꯦ, ꯅꯥꯟꯊꯅ ꯆꯠꯄ ꯉꯝꯗꯅ ꯏꯁꯪ ꯀꯥꯕꯗ꯫ ꯌꯥꯝ ꯉꯥꯛꯇꯪ ꯂꯩꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ, ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯉꯥꯛꯇꯪ, ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯩꯁꯦ ꯏꯁꯪꯗ ꯅꯥꯟꯊꯅ ꯇꯨꯅ ꯂꯩꯔꯦꯕ, ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕ ꯍꯋꯥꯏꯖꯥꯔ ꯆꯥꯒꯦꯔꯣ? ꯃꯌꯥꯝ ꯀꯅꯥꯅꯣ ꯂꯥꯛꯄꯤꯔꯤꯁꯤꯕꯨ? ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯛꯑꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ ꯍꯥꯎꯅꯤ, ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯒꯤ ꯂꯩꯅ ꯆꯥꯕ ꯉꯝꯗꯦ꯫ ꯇꯦꯡꯀꯣꯠ ꯑꯃꯇꯪ ꯄꯤꯔꯛꯎ꯫ ꯄꯤꯔꯛꯀꯦ, ꯄꯨꯔꯛꯀꯦ ꯇꯦꯡꯀꯣꯠ ꯑꯃ ꯈꯜꯂꯦ꯫ ꯀꯅꯥꯅꯣ ꯂꯩꯁꯤꯕꯨ? ꯋꯥꯔꯤ ꯁꯨꯅꯁꯤꯅ ꯈꯤꯇꯪ ꯏꯕꯤꯔꯛꯎ ꯍꯥꯏꯕ ꯀꯃꯦꯟꯇꯣ꯫ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ꯫ ꯅꯨꯡꯖꯥ ꯊꯃꯣꯏ ꯈꯪꯁꯤꯟꯅꯗ ꯆꯩꯅꯥ ꯐꯥꯎꯗ ꯁꯥꯗꯨꯅ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯅꯤꯡꯉꯥꯏꯗꯅ꯫ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯂꯥꯎꯔꯦ꯫ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯂꯥꯎꯔꯦ꯫ ꯄꯨꯡ ꯀꯌꯥꯒꯤꯅꯣ? 3 ꯍꯦꯜꯂꯕ? ꯍꯦꯜꯂꯕꯅꯤ꯫ ꯅꯨꯡꯖꯥ ꯊꯃꯣꯏ ꯈꯪꯁꯤꯟꯅꯗ ꯆꯩꯅꯥ ꯐꯥꯎꯗ ꯁꯥꯗꯨꯅ ꯑꯩꯅ ꯀꯧꯕ ꯇꯥꯁꯤꯟꯅꯗ ꯍꯦꯜꯂꯣ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯀꯧꯕ ꯇꯥꯁꯤꯟꯅꯗ ꯂꯥꯏꯛ ꯐꯥꯎꯕ ꯄꯤꯔꯝꯗ꯫ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯨ? ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ꯫ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ꯫ ꯅꯨꯡꯖꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯅꯨꯡꯁꯤꯂꯃꯟ ꯑꯣꯏꯍꯧꯔꯦꯗꯣ꯫ ꯅꯨꯡꯖꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ, ꯅꯨꯡꯁꯤ ꯂꯩꯃꯟ ꯍꯥꯏꯕ, ꯊꯃꯣꯏ ꯂꯩꯃꯟ ꯍꯥꯏꯗ꯭ꯔꯥ? ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯍꯧꯔꯦ ꯍꯥꯏꯔꯝꯒꯅꯤ꯫ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯛꯇꯪ ꯄ꯭ꯂꯤꯖ꯫ ꯑꯩꯁꯦ ꯀꯥꯈꯠꯄ ꯉꯝꯗꯅ ꯂꯩꯔꯦꯕ,
ꯑꯗꯨꯒꯤꯅꯤ ꯃꯌꯥꯝꯕꯨ ꯀꯧꯖꯔꯤꯁꯦ ꯑꯩꯅ ꯃꯌꯥꯝꯕꯨ ꯀꯧꯖꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯑꯩꯕꯨ ꯈꯇꯪ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯤꯖꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯅꯤꯡꯉꯝꯗꯅ ꯂꯦꯜꯍꯧꯔꯦꯗꯣ ꯅꯤꯡꯉꯝꯗꯅ ꯂꯦꯜꯍꯧꯔꯦꯗꯣ ꯍꯣ ꯈꯪꯗꯦꯅꯦ ꯇꯣꯛꯑꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯒꯤ ꯋꯥꯔꯤꯗꯒꯗꯤ ꯃꯈꯥ ꯊꯝꯃꯣ ꯃꯤꯁꯤꯡꯁꯦ ꯆꯪꯉꯝꯃꯒ ꯊꯣꯛꯈꯤꯕꯀꯣ ꯂꯥꯏꯛꯄꯥꯎ ꯄꯤꯕꯤꯔꯝꯗꯦꯕꯣ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯗꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯍꯦ ꯄ꯭ꯔꯚꯨ ꯊꯧꯖꯥꯟꯕꯤꯔꯣ ꯅꯅꯥꯏꯗ ꯅꯪꯒꯤ ꯊꯧꯖꯥꯜꯒꯤ ꯃꯉꯥꯜ ꯑꯃꯇꯪ ꯅꯪꯒꯤ ꯊꯧꯖꯥꯜꯒꯤ ꯃꯉꯥꯜ ꯑꯃꯇꯪ ꯐꯪꯍꯟꯕꯤꯌꯨ ꯇꯣꯂꯥꯒꯤ ꯅꯅꯥꯏꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦꯗ ꯏꯁꯩꯁꯦ ꯑꯩꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯑꯩꯅ ꯁꯛꯄ ꯏꯁꯩꯕꯨ ꯑꯩ ꯀꯥꯎꯔꯦ ꯀꯥꯏꯗꯣꯡ ꯍꯪꯕ ꯄꯥꯝꯖ ꯀꯥꯏꯗꯣꯡ ꯍꯪꯕ ꯄꯥꯝꯖꯗꯨꯅ ꯅꯨꯡꯁꯤ ꯁꯥꯏ ꯂꯩꯔꯕꯣ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯍꯣꯟꯕ ꯅꯨꯕ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯍꯣꯟꯕ ꯅꯨꯖꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯄꯅꯤ ꯀꯥꯏꯔꯦ ꯊꯃꯣꯏ ꯊꯥꯁꯤ ꯆꯥꯝꯃ ꯑꯣꯏꯔꯔꯦꯗꯣ ꯃꯝꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯊꯥꯏꯅꯒꯤ ꯏꯁꯩ ꯑꯃꯟꯕ ꯏꯁꯩꯅ ꯍꯦꯟꯕꯅꯤꯀꯣ ꯅꯨꯡꯁꯤꯕ ꯐꯖꯕ ꯃꯃꯥꯡꯉꯩꯒꯤ ꯏꯁꯩꯅ ꯀꯅꯥꯗꯕꯨ ꯇꯦꯡꯊꯥꯔꯨꯅꯤ ꯂꯝꯗꯝ ꯀꯩꯗ ꯊꯣꯛꯈ꯭ꯔꯁꯤꯒꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯥꯛꯄ ꯄꯨꯟꯁꯤ ꯃꯩꯔꯤ ꯂꯧꯕ ꯀꯌꯥ ꯀꯨꯏꯅ ꯈꯥꯡꯈꯤꯁꯤꯒꯦ ꯐꯖꯩ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯍꯩꯇ꯭ꯔꯦ ꯑꯍꯥꯟꯕꯗꯤ ꯈꯔ ꯉꯥꯡꯖꯈ꯭ꯔꯦ ꯑꯣ ꯂꯩꯅꯥ ꯏꯁꯩ ꯇꯥꯔꯣ ꯂꯥꯛꯑꯣ ꯑꯣ ꯅꯤꯕꯦ ꯏꯁꯩ ꯇꯥꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯣ ꯑꯣ ꯁꯔꯃ ꯑꯣ ꯅꯤꯡꯊꯦꯝ ꯁ꯭ꯌꯥꯝ ꯅꯤꯡꯊꯧꯔꯦꯟ ꯂꯥꯛꯑꯣ ꯀꯨꯅꯥꯜꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯈꯪꯗꯦ ꯁꯔꯃ ꯀꯩꯗꯧꯔꯤꯒꯦ ꯅꯪꯒꯤ ꯊꯧꯖꯥꯜꯒꯤ ꯃꯉꯥꯜ ꯑꯃꯇꯪ ꯊꯣꯏꯕ ꯁꯤ ꯏꯁꯩꯁꯦ ꯇꯥꯔꯕ ꯅꯪꯒꯤ ꯊꯧꯖꯥꯜꯒꯤ ꯃꯉꯥꯜ ꯑꯃꯇꯪ ꯐꯪꯍꯟꯕꯤꯌꯨ ꯇꯣꯂꯥꯒꯤ ꯅꯅꯥꯏꯗ ꯀꯥꯎꯈ꯭ꯔꯦꯗ ꯑꯩ ꯁꯤ ꯅꯠꯇꯦꯍꯦ ꯑꯩꯅ ꯀꯥꯔꯟ ꯁꯛꯑꯦꯍꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯅꯅꯥꯏꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯤ ꯇꯥꯔꯕꯣ ꯁꯤ ꯏꯁꯩꯁꯦ ꯃꯌꯥꯝ ꯁꯤ ꯏꯁꯩꯁꯦ ꯇꯥꯔꯕꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯁꯅꯥ ꯍꯤꯡꯆꯥꯕꯤꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯂꯩꯀꯥꯏ ꯀꯣꯏꯅ ꯂꯩꯔꯝꯗꯣꯏꯅꯤ ꯍꯥꯏꯕ ꯀꯅꯥꯏꯗ ꯀꯣꯏꯔꯤꯅꯣ ꯈꯪꯗꯦ ꯇꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯒꯦ ꯍꯥꯏꯕ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯅꯅꯥꯏꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯤ ꯁꯨꯝꯕꯤꯌꯨ ꯅꯪꯅ ꯚꯛꯇꯤꯒꯤ ꯇꯝꯄꯥꯛꯇ ꯁꯨꯝꯕꯤꯌꯨ ꯅꯪꯅ ꯚꯛꯇꯤꯒꯤ ꯇꯝꯄꯥꯛꯇ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ
ꯄꯣꯠꯁꯨ ꯃꯥꯡꯉꯨꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯀꯃꯦꯟ ꯈꯛꯇꯪ ꯏꯕꯤꯔꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯄꯣꯏꯔꯩ ꯇꯥꯝꯅ ꯁꯥꯠꯈ꯭ꯔꯕꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯒꯕ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯃꯅꯥꯛꯇ ꯂꯥꯛꯁꯤ ꯀꯩꯗꯅꯣ ꯃꯥꯏꯀꯩ ꯂꯦꯞꯄ ꯉꯝꯗꯔꯦ ꯈꯣꯡꯒꯨꯜ ꯂꯤꯔꯛꯁꯤ ꯍꯥꯏꯕꯁꯨ ꯄꯣꯝꯕꯤ ꯇꯥꯡꯂꯦꯗꯣ ꯍꯥꯏꯕ ꯄꯣꯝꯕꯤ ꯌꯣꯠꯂꯤꯡ ꯊꯥꯡꯂꯦꯗꯣ ꯍꯥꯏꯕ ꯑꯣ ꯈꯪꯗꯦ ꯑꯩ ꯇꯥꯖꯗ꯭ꯔꯤꯌꯦ ꯁꯤ ꯏꯁꯩꯁꯤꯗꯤ ꯁꯤ ꯏꯁꯩꯁꯦ ꯀꯩ ꯏꯁꯩꯅꯣ ꯊꯣꯏꯕ ꯑꯩ ꯇꯥꯗ꯭ꯔꯤꯕ ꯇꯥꯗꯕ ꯏꯁꯩꯅꯤ ꯇꯥꯖꯗ꯭ꯔꯤꯅꯦ ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯑꯒ ꯇahꯟꯈꯤꯕꯣ ꯉꯥꯏꯍꯥꯛꯇꯪꯐꯥꯎ ꯂꯩꯕꯤꯔꯝꯗꯦ ꯑꯩꯒꯤꯗꯃꯛꯇ ꯍꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯀꯅꯥꯅ ꯀꯅꯥꯒꯤꯕꯨ ꯂꯦꯞꯇꯣꯏꯅꯣꯀꯣ ꯃꯥꯒꯤ ꯃꯄꯥꯎ ꯇꯝꯂꯅꯨ ꯅꯨꯡꯁꯤ ꯃꯩꯔꯤ ꯆꯨꯔꯅꯨ ꯃꯥꯒꯤ ꯃꯄꯥꯎ ꯇꯝꯂꯅꯨ ꯅꯨꯡꯁꯤ ꯃꯩꯔꯤ ꯆꯨꯔꯅꯨ ꯑꯩꯅ ꯀꯧꯕ ꯇꯥꯕ꯭ꯔꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯔꯤꯒꯦ ꯊꯃꯣꯏ ꯈꯥꯝꯕꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯃꯨꯛꯇꯪ ꯀꯜꯂꯣꯅꯦ ꯑꯩꯅ ꯇꯥꯖꯗ꯭ꯔꯤꯕ ꯏꯁꯩꯁꯤꯡꯅꯦꯕꯣ ꯃꯥꯒꯤ ꯃꯄꯥꯎ ꯇꯝꯂꯅꯨ ꯅꯨꯡꯁꯤ ꯃꯩꯔꯤ ꯆꯨꯔꯅꯨ ꯂꯤꯠꯂꯒ ꯆꯠꯈꯤꯕ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕ ꯀꯅꯥꯅ ꯁꯛꯄ ꯏꯁꯩꯅꯣ ꯈꯪꯗꯦ ꯀꯥꯎ ꯉꯪꯉꯤꯅꯤ ꯑꯣ ꯂꯩꯅꯥ ꯂꯥꯛꯑꯣ ꯅꯤꯄꯦꯗꯨꯅ ꯏꯁꯩ ꯇꯥꯒꯦ ꯀꯥꯏ ꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯦ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯁꯤꯅꯤꯅꯦ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯦꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯇꯧꯕꯤꯔꯛꯑꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯇꯜꯂꯦꯗ ꯁꯤꯅꯅꯦ ꯗꯥꯎ ꯌꯥꯗꯦꯅꯦ ꯑꯩꯁꯦ ꯗꯥꯎ ꯌꯥꯗꯕ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤꯐꯥꯎ ꯆꯪꯕꯤꯔꯛꯇꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤ ꯚ꯭ꯌꯨꯁ ꯀꯥꯗꯦ ꯅꯪꯕꯨ ꯎꯈꯤꯗꯔꯦ ꯍꯥꯏꯁꯨ ꯀꯨꯏꯕꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯁꯛꯆꯕ ꯏꯁꯩꯐꯥꯎ ꯀꯥꯎꯈ꯭ꯔꯦꯅꯦ ꯎꯈꯤꯗꯔꯦ ꯍꯥꯏꯁꯨ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯎꯈꯤꯗꯔꯦ ꯍꯥꯏꯁꯨ ꯀꯨꯏꯕꯁꯦ ꯃꯀꯣꯛ ꯀꯥꯎꯈ꯭ꯔꯦ ꯏꯁꯩꯒꯤ ꯎꯈꯤꯗꯔꯦ ꯍꯥꯏꯁꯨ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯎꯈꯤꯗꯔꯦ ꯍꯥꯏꯁꯨ ꯀꯨꯏꯕꯁꯦ ꯀꯥꯎꯈ꯭ꯔꯦ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯀ꯭ꯌꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯀꯔꯤꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯪꯉꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯕꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯣꯏꯕ ꯏꯁꯩ ꯏꯕ ꯋꯥꯅ ꯄꯣꯊꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯟꯅ ꯍꯧꯒꯠꯂꯗꯤ ꯐꯔꯦ ꯍꯥꯏꯔ ꯉꯟꯅ ꯇꯨꯝꯅꯕ ꯀꯅꯥ ꯂꯩꯔꯤ ꯑꯩꯒꯤ
ꯏꯃꯥꯅ ꯀꯅꯥ ꯀꯅꯥ ꯑꯦꯕꯤ ꯊꯥꯔꯤꯒ ꯈꯪꯗꯦꯅꯦ ꯁꯤꯡꯍꯔꯣꯛ ꯊꯥꯔꯤ 수제 코나 수인 ꯊꯦꯡꯉꯦ ꯑꯐꯕ ꯏꯁꯩ ꯈꯔ ꯁꯛꯂꯒꯣ ꯑꯐꯕ ꯏꯁꯩ ꯍꯥꯏꯕ ꯑꯣ ꯑꯩ ꯌꯥꯝ ꯌꯦꯟ ꯑꯃꯇꯪ ꯁꯦꯝꯈꯤꯒꯦ ꯌꯦꯟ ꯌꯥꯝ ꯆꯥꯖꯥꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯈꯟꯗꯨꯅ ꯍꯤꯡꯈꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯤꯕꯣ ꯍꯤꯡꯈꯤꯅꯤ ꯑꯩꯅ ꯅꯤꯡꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣ ꯍꯣ ꯈꯣꯏꯃꯨ ꯂꯝꯗꯝꯗ ꯅꯪꯕꯨ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯍꯣ ꯍꯣ ꯈꯣꯏꯃꯨ ꯂꯝꯗꯝꯗ ꯅꯪꯕꯨ ꯀꯤꯖꯩ ꯑꯩꯗꯤ ꯀꯤꯖꯩꯅꯦ ꯇꯅꯧꯔꯤꯕꯤ ꯇꯈꯤꯂꯩꯅꯥꯆꯣꯝ ꯁꯥꯏꯅꯣꯜꯂꯛꯇ ꯂꯣꯛꯂꯤꯅꯦ ꯍꯣ ꯍꯣ ꯈꯣꯏꯃꯨ ꯂꯝꯗꯝꯗ ꯅꯪꯕꯨ ꯊꯃꯣꯏ ꯂꯩꯔꯥꯡꯁꯦ ꯁꯥꯠꯀꯥꯏꯔꯛꯂꯦ ꯈꯣꯏꯃꯨ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯣ 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 ꯊꯃꯣꯏ ꯂꯩꯔꯥꯡꯁꯦ ꯁꯥꯠꯀꯥꯏꯔꯛꯂꯦ ꯈꯣꯏꯃꯨ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯤꯄꯥꯏꯆꯥꯎꯕꯤꯁꯦ ꯏꯅꯤꯜ ꯍꯧꯔꯦ ꯃꯤꯄꯥꯏꯆꯥꯎꯕꯤꯁꯦ ꯏꯅꯤꯜ ꯍꯧꯔꯦ ꯏꯔꯥꯡ ꯂꯥꯡꯂꯦ ꯈꯣꯏꯔꯥꯡꯂꯦ ꯑꯩꯒꯤ ꯏꯁꯩ ꯇꯥꯕꯗ ꯆꯦꯟꯕ ꯃꯤ ꯌꯥꯎꯈ꯭ꯔꯦꯗꯣ ꯃꯌꯦꯡ ꯇꯥꯈ꯭ꯔꯦꯕ ꯃꯤꯁꯦ ꯈꯔ ꯂꯩꯔꯝꯕꯗꯣ ꯑꯩ ꯏꯁꯩ ꯁꯛꯂꯔꯣꯏꯒꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯥꯄꯜꯒꯤ ꯊꯧꯔꯕ ꯇꯤꯡꯈꯪꯅ ꯀꯨꯟꯊꯂꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯕꯤꯈ꯭ꯌꯥ ꯍꯥꯞꯀꯦ ꯂꯥꯛꯂꯤ ꯍꯨ ꯇꯩꯔꯕ ꯅꯪꯒꯤ ꯅꯈꯨꯠꯅ ꯅꯪꯒꯤ ꯅꯈꯨꯠꯅ ꯇꯜꯂꯦꯗ ꯑꯩ ꯀꯞꯅꯤꯡꯉꯦꯗ ꯃꯤꯁꯦ ꯑꯝꯇ ꯂꯥꯛꯄꯤꯗꯦꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯀꯗꯥꯏꯗꯕꯨ ꯆꯠꯅꯈ꯭ꯔꯕ ꯈꯪꯗꯦꯗ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯁꯤꯕꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯏꯔꯛꯑꯣ ꯏꯁꯩ ꯏꯔꯛꯑꯣ ꯃꯥꯡꯗ ꯀꯥꯔꯤꯕ ꯃꯥꯡꯗ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯨꯡꯗ ꯂꯥꯛꯆꯔꯤꯕꯤ ꯑꯩꯕꯨ ꯈꯔ ꯆꯤꯡꯈꯠꯄꯤꯌꯨ ꯑꯩꯁꯦ ꯀꯥꯈꯠꯄ ꯉꯝꯗꯅ ꯂꯩꯔꯦ ꯀꯨꯗꯤꯗꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ
Kanano mulai itu kecil saya ikut. Bài mua xin này mà chan thì nó có cân mà nó thì lại lâu thì nghe rồi kari hinjang cha ra ke ba kari hinjang cha ke hai ra nên sai hai ki baduni yen chen ba loi bo hai bo kana ta kare kana lai de ge ma cha ni pi ge ne bị lâu quá có con điều mà sọt tiêu không có lên chưa cộng như gì đâu ai cơ nó cũng mà lấy được à cũng mà lấy được cũng mà ra được không có nè imagi ibema hauga lagi nè ninga sabi machado hauga lagi nè angakpanida ko Long. JC. Ôi mà chị đây này này mà bị con xem đâu cái đầu sao là bao là quên mẹ này cái nó tao xe khang để đã phong khai mà hiện giờ lẽ lối xe là sẽ khang để đã cả năm bộ lạc bị thế đã lạc biro he sorry bungo kai da koina leiba mayam sing do pusan biro engom da nang gi ne se nai pai phui je pik da ma li ne abi hati ati be ko ni ne se ami chi chani lai ki khat au re ha cái cú sút gì nhỉ? Cái cú sút pha được anh đi một hai được hai giờ mai chạy rồi slow gara harau loi re harau da dia mending papa ni ko ko da mal nah dia lupa dia ni ya kau buat mana ko ko da mal kau mana tight itu ni saya putih saja ni natra ta ku di oi re da oi re ya oh dia sendiri sendiri so mama de mai sendiri lo tuan mana cái nó này phì chịu anh không mắng ngon como que tu rau đã lôi ra sagai lu cie do do kota tu Sri Krishna Govinda Hari Murari lâu thôi lấy chân He Natha Yana Vasudeva cái nó chun chun này là cô cho papa đó tak ada juga ôi nó sao mà này
सब सारे mấy mấy cha vậy mà cha vậy Kana kana no khara lakpiro engumda khatang support tawiro ngai khiga dara lagle roi daba bu ha sao sao đi sina kangna kyam kang doi no ngai khiga dara nhưng mà nó là bảo lagle roi daba đúng rồi nó là chứ không để nang ba tum dal ga chu sumang da pa ga chu pok sai da je han cho bu boi da phita sao ngai khiga dara lagle roi daba ma मेरा किताबल से हाँ itu kan pakai saya dulu aku tak ada yang मेरा किताबल शरद की पूर्णिमा si ulang kayak ada बसंत हेमंता नीलवना करीबो कनानी मैं सांग केमना पना ngai jebet mangai de saji saya tak sa sa mo da jangan lo itu sudah saya gambar đấy itu là như người kanano lakpiri sibu thank you mi langna tribu aba chen grai gi sei ta bada angau bi sigi sei se taning de aina mangda salibi saliba kana kanano tungda lagli bi aibu khara chingkhat piu lakte kanam nai lakte thoiba nang suna thau chilaga charu ro chalo tum doira hip doira koi doira kanai da chatoiba चलो चलो पुनिंग ब्रज वृंदावन जरूर मौसम खराब हो गया चलो चलो पुनिंग ब्रज वृंदावन कोइनिंग ngai ka leite da जरूर थवाई हक्चंग हरि की चोरोंद चलो चलो पुनिंग ब्रज वृंदावन aduna hek phayaba phai ngasi ngasi haiduna kacharuro thawai hakchang pungningi choronda haira phangde iso ngasi ngasi haiduna ngasi kaya hokhare aigi haiba wakhalda luptuna leinare phangamdraba mi oiba phangjaraga kawbara खुदुम चेना लाकपनी खुबाम तिंग हनगेरा अगी से तारगा मी के चेन की दोइरा नत्रगा लाइक तौसलक्तोइरा खंद्रे सिनु बिजि लाबदे कथन जादे दे हाय दरमी चलो चलो पुनिंग ब्रज वृंदावन ngasi ngasi haiduna ngasi kaya hokare aigi haiba wakhalda loptuna leinari phangamdraba mi oiba phangjaraga kawbara khudum chena lakpani khubam tingna hangera mage minkhei solu haiba yam kana kana no lakpiri sibu aigi LBC mong ti chada bani ko mayam na wari suna biraga dei sumaina choron parun ngang na sei sakna leiroi da me ba mayam gi comment pa jaga da bani aba padra mina paningai do leitra mina idum ko ngau ngau na leira siba mahadev na phangamdraba mapong ne ba o phangamdraba mi oiba phangjaraga kaubara khudum chena lakpani khubam tingna hangera ba o siba mahadev na hairo Shiva Mahadevana Pangam Mapuni Pangandraba mi oiba
ꯈꯪꯖꯔꯒ ꯀꯥꯎꯕꯔ ꯈꯨꯗꯨꯝ ꯆꯦꯅ ꯂꯥꯛꯄꯅꯤ ꯈꯨꯕꯝ ꯇꯤꯡꯅꯍꯟꯒꯦꯔ ꯅꯨꯡꯁꯤꯗ ꯏꯁꯩꯒꯥꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯇꯅ ꯏꯁꯩꯒꯥꯁꯦ ꯅꯨꯡꯁꯤꯔꯛꯑꯦꯅꯦ ꯀꯥꯏꯅ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯈꯤ ꯀꯅꯥꯁꯨ ꯈꯪꯗꯦ ꯀꯔꯃꯅ ꯂꯝꯖꯤꯡꯗꯨꯅ ꯄꯣꯛꯄꯗꯤ ꯁꯣꯏꯔꯣꯏ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯈꯤ ꯀꯅꯥꯁꯨ ꯈꯪꯗꯦ ꯑꯩꯕꯨ ꯉꯥꯎꯔꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯃꯌꯥꯝꯅ ꯉꯥꯎꯍꯟꯕꯤꯕꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯥꯛꯑꯒꯗꯤ ꯄꯥꯖꯒꯗꯕꯅꯤ ꯀꯃꯦꯟꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯉꯥꯎꯕꯤ ꯁꯥ ꯂꯩꯔꯦ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯈꯤ ꯀꯅꯥꯁꯨ ꯈꯪꯗꯦ ꯀꯔꯃꯅ ꯂꯝꯖꯤꯡꯗꯨꯅ ꯀꯔꯃꯅ ꯂꯝꯖꯤꯡꯗꯨꯅ ꯄꯣꯛꯄꯗꯤ ꯁꯣꯏꯔꯣꯏ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯈꯤ ꯀꯅꯥꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯑꯩꯁꯦ ꯑꯉꯥꯎꯈꯩ ꯑꯗꯨꯃꯥꯏꯅ ꯐꯝꯃꯤꯅꯤ ꯃꯤ ꯂꯥꯛꯄ ꯉꯥꯏꯅ ꯊꯣꯏꯕꯅ ꯚꯥꯂꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯚꯥꯂꯣꯕꯥꯁꯤ ꯎꯏꯒꯅꯨꯅꯤ ꯃꯥꯏ ꯂꯛꯅꯕ ꯃꯥꯜꯂꯤ ꯎꯏꯒꯅꯨꯅꯤ ꯃꯥꯏ ꯂꯛꯅꯕ ꯃꯥꯜꯂꯤ ꯄꯛꯆꯕ ꯐꯖꯕ ꯔꯥꯁꯤꯅ ꯍꯦꯜꯂꯤ ꯎꯏꯒꯅꯨꯅꯤ ꯃꯥꯏ ꯂꯛꯅꯕ ꯃꯥꯜꯂꯤ 우이래 우이래 마이시 또그더래 이 자식 우이래 마이시 ꯀꯅꯥꯅꯣ ꯏꯁꯩ ꯈꯔ ꯁꯛꯂꯣ ꯑꯩꯁꯨ ꯇꯥꯒꯦ ꯃꯤꯐꯥꯎ ꯂꯥꯛꯇꯕꯗꯨꯒ ꯀꯃꯦꯟ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯨꯒ ꯑꯩꯅ ꯏꯁꯩ ꯄꯪꯁꯛꯇ ꯁꯛꯆꯅ ꯑꯉꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯇꯧꯔꯦ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯜꯂꯛꯑꯕ ꯚꯥꯂꯣ ꯍꯥꯏꯔꯦ ꯊꯣꯏꯕꯅ हरि नाम नत्तना लानबीनबा लैरोय ताव कलीगी मिओइबा लानबीनबा लैरोय हरि नाम नत्तना ꯑꯗꯨꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯁꯦ ꯍꯅꯨꯕꯤꯒꯤ ꯏꯁꯩꯗꯅ ꯄꯛꯄꯔ ꯑꯩꯒꯤ ꯈꯣꯟꯁꯦ ꯇꯥꯡꯂꯕ ꯃꯄꯨꯡꯅꯤ ꯃꯍꯩꯖꯥꯜ ꯍꯜꯂꯣ ꯄꯪꯂꯕ ꯇꯥꯏꯕꯪꯅꯤ ꯍꯟꯊꯅ ꯈꯜꯂꯣ ꯍꯔꯤ ꯅꯥꯝ ꯅꯠꯇꯅ ꯇꯥꯡꯂꯕ ꯃꯄꯣꯛꯅꯤ ꯃꯍꯩ ꯌꯥꯜꯍꯜꯂꯨ ꯍꯥꯏꯕ ꯄꯪꯂꯕ ꯇꯥꯏꯕꯪꯅꯤ ꯍꯟꯊꯅ ꯈꯜꯂꯨ ꯍꯥꯏꯕ ꯍꯔꯤ ꯅꯠꯇꯅ ꯂꯥꯟꯕꯤꯅꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯣ ꯍꯔꯤꯅꯥꯝ ꯅꯠꯇꯅ ꯍꯥꯏꯗ꯭ꯔꯣ ꯁꯣꯂꯣ ꯁꯣꯂꯣ ꯇꯠꯇꯅ ꯁꯣꯂꯣ ꯇꯥꯡꯂꯕ ꯃꯄꯣꯛꯅꯤ ꯃꯍꯩ ꯆꯥꯜꯍꯜꯂꯣ ꯄꯪꯂꯕ ꯇꯥꯏꯕꯪꯅꯤ ꯍꯟꯊꯅ ꯈꯜꯂꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯩꯔꯤꯁꯤꯕꯨ ꯑꯩꯒꯤ ꯏꯁꯩꯁꯦ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯕꯣ ꯏꯃꯥ ꯋꯥꯔꯦꯗ ꯄꯨꯟꯁꯤꯁꯦ ꯑꯉꯥꯎꯕꯤꯁꯨ ꯁꯥꯔꯦ ꯃꯧꯁꯨ ꯁꯥꯔꯦ ꯍꯅꯨꯕꯤꯁꯨ ꯁꯥꯔꯦ ꯂꯣꯏ ꯁꯨꯔꯦ ꯋꯥꯖꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ
ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯖꯔꯤ ꯅꯪꯕꯨ इतनी शक्ति हमें देना दाता थोइबगा कनागनो लेरिसिबो सुवारेदा इसे सकदा इसासु अम्बाउ थाबीदे इसेदमा सही खनाव कंगगी इसा थाबे मिसु लागते हरे कृष्ण विदाई दे ओ मायेश्वरी अखोई क्लास 9 कारबो रखाल जावरई रखाल सिदाम सुदाम सुबोल मलया अमुसना ममा साबीना फादना विदाई दे ओ मायेश्वरी गुस्ते जाइबा बेला होबे कायना कनानो लाक्पिसिबो प्लीज 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 सपोर्ट to view like ते अमता हेंदेबा ngasai leibasiगी हेंगई कनो दिन बार मतम पांजीगा जी पुंगमगा जेंगा थारसिदा खंगदेदा तैसे दावसे सुजा हे जाते कगिनो खंगदेदा हरिनाम सोलासु कानाद्रे प्रभुना ताबीद्रे नल्लेदा वारेदा कामवा चन्ना फम लेबसे सिंगुलायो लाई निंगथौ खुयुम लायो लाई हैगा नशोना सकचबा इसे लेमना दसकपा नत्तेदो अꯩꯒꯤ ꯆꯦꯅꯦꯜꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣ ꯍꯦꯟꯒꯠꯅꯕ ꯁꯛꯄꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯇꯥꯔꯒ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯦꯜꯕꯤꯁꯦ ꯊꯥꯖꯤꯜꯂꯒ ꯀꯅꯥꯝꯐꯥꯎ ꯂꯥꯛꯇꯦꯕ ꯋꯥꯔꯤ ꯁꯨꯅꯕꯒꯤ ꯊꯣꯏꯕ ꯈꯛꯇꯅꯤꯁꯦ ꯚꯥꯂꯣ ꯚꯥꯂꯣ ꯀꯥꯏꯅ ꯏꯗꯅ ꯑꯩ ꯇꯥꯔꯤꯒ ꯍꯥꯏꯁꯦ ꯑꯇꯩꯗꯤ ꯀꯅꯥꯝ ꯂꯩꯇꯦꯕ ꯑꯗꯨꯅ ꯀꯃꯦꯟꯇꯣ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯇ꯭ꯔꯥ ꯄꯇ꯭ꯔꯥ ꯏꯁꯩ ꯁꯛꯆꯟꯗꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯅ ꯂꯩꯔꯦ ꯑꯉꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯊꯥꯔꯤꯁꯦ ꯌꯥꯝ ꯊꯥꯅꯤꯡꯅꯒ ꯊꯥꯄꯣꯟꯇꯦꯇ ꯃꯤꯅꯅꯦ ꯂꯥꯏꯚ ꯊꯥꯕ ꯎꯔꯒ ꯑꯩꯅ ꯈꯜꯂꯦꯕ ꯀꯩꯅꯣꯅꯦ ꯂꯥꯏꯚꯀ ꯊꯥꯏꯁꯨ ꯀꯩꯗꯧꯔꯤꯅꯣ ꯃꯣꯏꯁꯤꯕꯨ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯥꯏꯁꯜꯂꯨꯔꯃꯤꯅ ꯃꯣꯅꯤꯇꯥꯏꯖꯁꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯆꯍꯤ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯚ꯭ꯌꯨꯁ ꯋꯥꯆ ꯇꯥꯏꯝꯁꯤꯒ ꯀꯛꯂꯛꯄꯗꯒꯤ ꯚ꯭ꯌꯨꯁꯦ ꯀꯛꯂꯛꯄꯗꯒꯤ ꯃꯤꯅ ꯍꯥꯏ ꯂꯥꯏꯚ ꯊꯥꯎ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤꯅ ꯊꯥꯖꯕꯅꯤ ꯑꯩꯅꯗꯤ ꯌꯥꯝꯅꯗꯤ ꯍꯩꯅꯖꯗꯕ ꯀꯔꯕꯥꯔꯅꯦꯕꯁꯦ ꯑꯩꯅ ꯍꯥꯟꯅ ꯃꯤꯒꯤ ꯂꯥꯏꯚ ꯊꯥꯕ ꯎꯔꯒ ꯀꯩꯗꯧꯔꯤꯅꯣ ꯃꯣꯏꯁꯤꯕꯨ ꯀꯥꯏꯅ ꯈꯜꯂꯝꯃꯦꯕ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛꯁꯤꯒꯤ ꯂꯝꯕꯤꯁꯤꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔꯁꯨ ꯃꯤꯁꯤꯡꯁꯦ ꯆꯪꯕꯤꯔꯛꯇꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯁꯨ ꯅꯨꯡꯉꯥꯏꯇꯃꯤꯅ ꯌꯦꯡꯕꯤꯗꯦ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯅꯤꯡꯗꯕ꯭ꯔꯥ ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯕꯒꯤꯔ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯔ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔे ꯑꯩꯁꯦ ꯆꯥꯎꯈꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯕꯨ ꯈꯔ ꯆꯤꯡꯈꯠꯄꯤꯌꯨ ꯄꯨꯡ ꯑꯃ ꯐꯥꯗꯣꯔꯦꯀꯣ ꯁꯤꯒ ꯑꯩꯅ ꯊꯥꯖꯤꯜꯂ ꯂꯩꯔ ꯀꯩ ꯀꯥꯟꯅꯒꯦ ꯁꯤꯕꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦꯕ ꯀꯅꯥꯐꯧꯁꯨ ꯂꯥꯛꯇꯅ ꯅꯣꯡꯃ ꯅꯪꯅ ꯍꯥꯏꯈꯤ ꯊꯥꯗꯣꯛꯄꯤꯅꯣ
ꯊꯥꯗꯣꯛꯄꯤꯅꯨ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯤꯅꯤ ꯄꯥꯟꯕ ꯍꯤꯌꯥꯡꯒꯩ ꯏꯄꯥꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕ ꯌꯧꯍꯟꯕꯤꯌꯨ ꯄꯥꯝꯃꯨꯕ ꯍꯩꯔꯥꯡ ꯑꯊꯣꯏꯕ ꯄꯟꯊꯥ ꯏꯪꯈꯣꯜꯗꯩ ꯂꯩꯍꯥꯎ ꯂꯩꯔꯦꯡꯒ ꯑꯈꯤꯌꯥ ꯄꯥꯟꯁꯥꯠꯄꯤꯕ ꯄꯨꯖꯔꯛꯀꯦ ꯄꯥꯝꯃꯨ ꯅꯪꯒꯤ ꯂꯠꯅꯕꯤꯒꯅꯨ ꯀꯥꯟꯅꯗꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯁꯦ ꯀꯅꯥꯐꯥꯎ ꯂꯥꯛꯄꯤꯗ꯭ꯔꯦ ꯉꯔꯥꯡꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯝꯕꯅꯤ ꯃꯇꯝ ꯅꯥꯏꯅ ꯊꯥꯎꯅꯦ ꯅꯨꯡꯊꯤꯟꯗꯅ ꯐꯒꯅꯤ ꯍꯥꯏꯔꯝꯕꯗꯨꯒ ꯊꯥꯕꯅꯤ ꯀꯅꯥꯝꯇꯁꯨ ꯂꯥꯛꯄꯤꯗꯦ ꯃꯥꯡꯗ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯂꯣꯟꯗꯦꯅꯦ ꯑꯣ ꯂꯩꯔꯥꯡꯁꯤꯡꯅ ꯍꯥꯏꯔꯤ ꯅꯪꯒ ꯑꯩꯒ ꯆꯨꯅꯩ ꯀꯗꯥꯏꯅꯣ ꯈꯨꯗꯩꯗꯤ ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩꯒꯤꯁꯨ ꯐꯨꯔꯤꯠꯇꯣ ꯅꯪꯅꯦ ꯅꯪꯒ ꯑꯩꯒ ꯆꯨꯅꯩ ꯅꯨꯡꯁꯤꯅꯕꯁꯤ ꯀꯩꯗꯧꯔꯦ ꯑꯣꯏꯃꯥ ꯂꯣꯏꯉꯝꯕ ꯂꯥꯛꯑꯦ ꯏꯆꯦꯅꯥꯎꯄꯥꯒꯤ MB ꯎꯪꯂꯒ ꯂꯩꯔꯦ ꯍꯥꯏꯕ ꯏꯆꯦꯅꯥꯎꯄꯥꯒꯤ MB ꯎꯪꯂꯒ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯒꯤꯁꯦ ꯂꯩꯔꯕꯣ ꯑꯩꯒꯤꯁꯦ ꯂꯩꯔꯥꯡꯁꯤꯡꯅ ꯍꯥꯏꯔꯦ ꯅꯪꯒ ꯑꯩꯒ ꯆꯨꯅꯩ ꯅꯨꯡꯁꯤꯅꯕꯁꯦ ꯄꯛꯆꯩ ꯏꯆꯦꯜ ꯈꯟꯗ ꯅꯪꯒꯤ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯗꯕ ꯉꯝꯗ꯭ꯔꯦꯗꯅ ꯃꯤꯉꯝꯕꯅ ꯀꯃꯦꯟ ꯏꯔꯦ ꯑꯩꯅ ꯄꯥꯕ ꯁꯪꯗ꯭ꯔꯦ ꯋꯥꯎ ꯏꯆꯦ ꯏꯁꯩ ꯐꯖꯩ ꯌꯥꯝ ꯏꯁꯩ ꯐꯖꯩ ꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦꯕ ꯍꯣ ꯏꯁꯩ ꯐꯖꯩ ꯌꯥꯝ ꯇꯥꯔꯦꯕ ꯑꯩꯅꯦ ꯁꯨꯝ ꯁꯛꯆꯜꯂꯤꯃꯤꯗ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯃꯤꯁꯦ ꯂꯥꯛꯇꯕꯅꯤꯅ ꯋꯥꯔꯤ ꯁꯨꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯁꯩ ꯁꯛꯅ
ꯃꯇꯝꯁꯦ ꯂꯦꯟꯖꯔꯕ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯨ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯂꯥꯏꯛꯁꯤꯗꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯦꯕ ꯉꯁꯥꯏ ꯃꯔꯤꯈꯛ ꯂꯩꯌꯦꯕ ꯁꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯦꯕ ꯌꯥꯔꯦ ꯏꯁꯩ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯂꯣꯏꯉꯝꯕꯅ ꯊꯥꯒꯠꯄꯤꯔꯛꯏ ꯊꯦꯡꯀ꯭ꯌꯨ ꯏꯄꯥ ꯂꯣꯏꯉꯝꯕ ꯏꯄꯥ ꯊꯣꯏꯕꯗꯤ ꯆꯠꯈ꯭ꯔꯕꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯄꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕ ꯑꯩꯁꯦ ꯆꯠꯈ꯭ꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯈꯔꯝꯁꯨ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯝꯃ ꯐꯥꯔꯛꯇꯧꯔꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯂꯣꯏꯉꯝꯕ ꯂꯥꯛꯑꯦ ꯊꯣꯏꯕ ꯂꯥꯛꯄꯤꯔꯝꯃꯦ ꯊꯣꯏꯕ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯑꯃꯨꯛ ꯖꯦꯟ ꯁꯦꯝꯃꯤ ꯍꯥꯏꯕꯅꯤ ꯊꯣꯡꯉꯤꯔ ꯀꯩꯅꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯈꯪꯗ꯭ꯔꯦꯗ ꯁꯞꯄꯣꯔꯠ ꯍꯦꯟꯃꯟꯅ ꯑꯩꯁꯦ ꯏꯀꯥꯏꯔꯦꯗ ꯏꯃꯥꯕꯨ ꯅꯤꯡꯂꯁꯤ ꯏꯄꯥꯕꯨ ꯁꯣꯜꯂꯁꯤ Masih katanya butuh tulis ya, ayo ngomong tuh kan? ꯕꯤꯒ ꯂꯣꯏꯁꯜꯂꯒꯦ ꯅꯧꯄꯥꯅ ꯂꯥꯏꯛ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯂꯣꯏꯉꯝꯕꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯣꯏꯉꯝꯕ ꯊꯦꯡꯀ꯭ꯌꯨ ꯄꯄꯥ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤꯅꯨ ꯕꯥꯠꯔꯨꯝ ꯆꯪꯈꯤꯅꯨ ꯇꯨꯅꯤ ꯄꯄꯥ ꯕꯥꯠꯔꯨꯝ ꯆꯪꯈꯤ ꯂꯣꯏꯉꯝꯕ ꯑꯩ ꯌꯦꯟ ꯁꯦꯝꯗꯤ ꯍꯧꯖꯤꯛꯐꯥꯎ ꯁꯦꯝ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯣꯏꯕ ꯅꯪꯒꯤ ꯌꯦꯟꯁꯦ ꯀꯌꯥ ꯀꯅꯣ ꯁꯦꯝꯂꯤꯁꯤꯕꯣ ꯉꯁꯥꯏ ꯎꯇꯣꯡꯉꯥ ꯃꯦꯠꯄ ꯆꯥꯅꯤ ꯍꯥꯏꯔꯝꯃꯒ ꯇꯥꯇꯥ ꯕꯕꯥꯏ Bye terus papa mau ꯇꯨꯅꯤꯀꯣ ꯕꯥꯏ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ Hare Krishna ꯊꯣꯏꯕꯅ ꯑꯩ ꯌꯦꯟ ꯁꯦꯝꯂꯦ ꯍꯥꯏꯌꯦ ꯁꯨꯝ ꯁꯦꯝꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯒꯤ ꯌꯦꯟꯁꯦ ꯃꯔꯤ ꯆꯤꯛꯄ ꯑꯌꯨꯛꯀꯤ ꯃꯥꯂꯪꯗ ꯅꯄꯥꯎ ꯍꯪꯂꯨꯏ ꯑꯩꯅ ꯇꯠꯇꯅ ꯏꯆꯦꯜ ꯇꯞꯂꯕꯤ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖꯗ ꯇꯥꯎꯊꯔꯛꯄꯗ ꯌꯦꯡꯂꯨꯏ ꯅꯨꯡꯁꯤ ꯃꯥꯊꯣꯟ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯄꯪꯁꯛꯇ ꯁꯛꯏꯅꯤ ꯂꯤꯔꯤ ꯁꯤꯠꯄ ꯑꯌꯨꯛꯀꯤ ꯃꯥꯂꯪꯗ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯃꯥꯂꯤꯀꯥ ꯃꯔꯛꯇ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯂꯣꯠꯄꯔꯥ ꯌꯦꯡꯂꯨꯏ
ꯅꯨꯡꯁꯤꯠꯄ ꯑꯌꯨꯛꯀꯤ ꯃꯥꯂꯪꯗ ꯏꯁꯤꯜ ꯇꯞꯂꯕꯤ ꯇꯨꯔꯦꯜꯒꯤ ꯇꯞꯂꯕꯤ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖꯗ ꯇꯥꯎꯊꯔꯛꯄ ꯔꯥꯁꯤꯡꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯄꯣꯛꯄꯒꯤ ꯃꯍꯩ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕ꯭ꯔꯥ ꯄꯣꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯀꯩꯅꯣ ꯈꯪꯗꯦꯗ ꯀꯅꯥꯐꯥꯎ ꯂꯥꯛꯇꯦꯗ ꯇꯧꯔꯤꯁꯦ ꯂꯣꯏꯁꯜꯂꯒꯦꯀꯣ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕ ꯂꯣꯏꯉꯝꯕ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯂꯣꯏꯁꯜꯂꯒꯦꯀꯣ ꯍꯣꯔꯦꯟ ꯀꯣꯟ ꯑꯃꯨꯛ ꯊꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯤ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯨꯄꯥ ꯍꯨꯟꯅ ꯌꯦꯡꯒꯦꯕ ꯉꯥ ꯐꯥꯕ꯭ꯔꯥ ꯍꯥꯏꯅ ꯉꯥ ꯊꯨꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯄꯣꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯁꯤꯗ ꯑꯃꯝꯕꯅ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝ ꯁꯛꯏꯀꯣ ꯄꯣꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯁꯤꯗ ꯑꯃꯝꯕꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯉꯥꯡꯕ ꯁꯔꯨꯛ ꯐꯪꯗ꯭ꯔꯕ ꯍꯥꯏꯕ Oh my God, thank you, Elle, thank you. ꯌꯥꯎꯔꯤꯗꯔ ꯁꯥꯟꯅꯕ ꯃꯥꯕꯨ ꯏꯆꯦꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯉꯁꯤꯒꯤ ꯂꯣꯏꯔꯦ 100 ꯊꯥꯔꯛꯑꯦ ꯅꯦꯠ GB ꯀꯠꯇꯖꯥꯔꯣꯏ 19 rupeesꯒꯤ ꯑꯩꯁꯨ ꯇꯧꯔꯤꯃꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯌꯥꯎꯔꯤꯗꯔ ꯁꯥꯟꯅꯕ ꯉꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯇꯥꯔꯤꯗꯔ ꯁꯤꯡꯍ ꯂꯥꯛꯑꯦ ꯊꯦꯡꯛꯌꯨ ꯁꯤꯡꯍ ꯂꯥꯏꯛ ꯊꯦꯡꯛꯌꯨ ꯁꯣ ꯃꯆ ꯇꯥꯔꯤꯗꯔ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯉꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯊꯦꯡꯛꯌꯨ ꯁꯤꯡꯍ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛꯌꯨ ꯑꯩꯒꯤ ꯑꯦꯂꯨꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯕꯨ ꯈꯔ ꯆꯤꯡꯈꯠꯄꯤꯌꯨ ꯑꯩꯁꯦ ꯏꯁꯪꯒ ꯅꯥꯟꯊꯅ ꯇꯨꯅ ꯂꯩꯔꯦ ꯃꯌꯥꯝ ꯀꯅꯥ ꯂꯩꯒꯦ 6 ꯂꯥꯏꯛ ꯁꯨꯖꯔꯦ ꯊꯦꯡꯛꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛ 6 ꯂꯥꯏꯛ ꯄꯤꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛꯌꯨ ꯃꯌꯥꯝ ꯏꯆꯦ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ LBCꯗ ꯆꯪꯕꯤꯔꯛꯑꯒ ꯋꯥꯆ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯅ ꯂꯥꯏꯛꯁꯦ 3 ꯈꯛꯇꯤ ꯁꯨꯖꯔꯦ ꯂꯣꯏꯁꯜꯂꯁꯤꯔ ꯈꯟꯅ ꯑꯗꯨꯝ ꯊꯥꯕꯗ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯈꯟꯗꯨꯅ ꯍꯤꯡꯗꯨꯈꯤꯅꯤ ꯑꯩꯅ ꯅꯤꯡꯕ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦꯗ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯃꯌꯥꯝ ꯏꯁꯩꯁꯦ ꯆꯨꯝꯕ꯭ꯔꯣ ꯂꯥꯟꯕ꯭ꯔꯣ ꯑꯩꯗꯤ ꯍꯩꯇꯦꯕ ꯃꯌꯦꯛꯁꯦ ꯌꯥꯝ ꯂꯥꯜꯂꯦꯕ ꯀꯌꯥ
कृष्ण इसई नुंगाइबा सकपगी ट्रांजेक्शन सक्सेसफुल टू आवर अकाउंट ₹150 करीनो हाइसिबो इसे नुंगाइबा सकपगी ट्रांजेक्शन सक्सेसफुल टू योर अकाउंट ₹150 ओ पैसा थारेरा इसे भालो भालो है ना इसे सकपगी श्री कृष्ण गोविंद हरे मुरारी हे नाथ नारायण वासुदेव एकमात्र स्वामी सखा हमारे हे नाथ नारायण वासुदेव थोइबन हाइबा कई हाइनो नंग हाइसिबो थोइबसिना हाइसे ज्ञान तादेदा योर अकाउंट ट्रांजेक्शन तौरइबा ₹150 पैसा थारेबा इसे सकपगी भालो भालो आइना अगी अकाउंट कायदा लेगे नर नर ना पैसा थारिनी कायदा थाइनोने खुरम जई अपोपा तिंबान जाय फवा नीर शोवा एउना सायो नीर शोवा एउना सायो लिबसिदवा कुंजगी लंबीदा लेंना लेसम थोइबसे इसे सकवा मी अमा ओइद्रमदमे आई खनबदा सुयाम इसे फाब्रो नंग कुंजगी लंबीदा लेंगलगले श्याम वाखलगी दोलाई तोंगलदोना लैना लैना लेंगलगले श्याम कुंजगी लंबीदा लेंगलगले श्याम नुंगलैना पुरक्पा वानागुमना मफम कदाइदा तारुगनी खंगदबगुम लैना लैना अंगाउबगी मतगुमना लेंगलगले श्याम कुंजगी लंबीदा लेंगलगले श्याम कुइरे तादबा पी अंगांग ओइङैदा हाना का तागिबदो तकोइ ताबो तादे कुइरे सिगुम इसेगासे सकनाद्रा माने हजिक्ति कुंजगी लंबीदा लेंगलगले श्याम लेंगलगले गौरांगगी सक्तमदा जगत की मबुंगो श्री कृष्ण लेंगलगले गौरांगगी सक्तमदा गानबीररे गानबीररे नवदीप्धामदा जगत की मबुंगो श्री कृष्ण सनाफिगे चूड़ा मुरली लोशिन खरे अमो बशग्लोंशो नौना नुंसीबा सनागी कुचोनी तांगांग तांगांग प्रेम भक्ति हौरे गानबीररे नवदीप्धामदा हरे कृष्ण
ꯊꯤꯖꯅ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯂꯨꯞꯁꯤꯡ ꯊꯥ ꯀꯥꯏꯈꯤꯒꯅꯤ ꯀꯤꯖꯕꯅ ꯊꯃꯣꯏ ꯇꯊꯛꯂꯕꯤ ꯂꯥꯏ ꯅꯨꯔꯥ ꯉꯥꯛꯇꯅꯤ ꯅꯤꯡꯊꯤꯖꯅ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯃꯌꯥꯝ꯫ ꯀꯩꯅꯣ ꯁꯤꯕꯨ ꯏꯁꯩꯔꯣꯁꯦ? ꯏꯁꯩꯔꯣ ꯁꯩꯔꯦꯡꯂꯣ ꯁꯩꯍꯦꯛꯂ ꯁꯩꯊꯥꯔ? ꯏꯁꯩꯗꯤ ꯏꯁꯩ ꯑꯣꯏꯔꯗꯤ ꯈꯪꯗꯦ, ꯇꯥꯖꯗ꯭ꯔꯤ꯫ ꯅꯤꯡꯊꯤꯖꯅ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯂꯨꯞꯁꯤꯡ ꯊꯥ ꯀꯥꯏꯈꯤꯒꯅꯤ ꯀꯤꯖꯕꯅ ꯊꯃꯣꯏ ꯇꯊꯛꯂꯕꯤ꯫ ꯏꯁꯩꯅꯦꯕ, ꯑꯩ ꯇꯥꯗ꯭ꯔꯤꯕ ꯁꯤ ꯏꯁꯩꯁꯦ ꯀꯩ ꯏꯁꯩꯅꯣ ꯁꯤꯕꯣ? ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤꯌꯦ꯫ ꯀꯥꯟꯅꯗ꯭ꯔꯦ, ꯉꯥꯏꯅ ꯀꯅꯥꯝ ꯂꯥꯛꯄꯤꯗ꯭ꯔꯦ꯫ ꯔꯣꯛꯁꯨ ꯂꯥꯏꯠ ꯄꯤꯁꯜꯂꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯀꯅꯥꯅꯣꯝꯗ꯫ ꯉꯥꯏꯈꯤꯒꯗꯔꯥ ꯂꯥꯛꯂꯔꯣꯏꯗꯕ ꯃꯥꯕꯨ꯫ ꯂꯣꯏꯁꯜꯂꯒꯦ, ꯀꯥꯟꯅꯗꯦ꯫ ꯁꯗꯥꯒꯤ ꯂꯥꯏ ꯙꯨꯞ ꯊꯥꯡꯃꯩ ꯀꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ꯫ ꯂꯥꯏ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯑꯍꯟꯁꯤꯡ ꯆꯥ ꯂꯣꯟꯅ ꯄꯤꯊꯛꯀꯅꯤ, ꯑꯉꯥꯡ ꯅꯨꯡ ꯄꯤꯖꯅꯤ, ꯑꯗꯨꯗꯩ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯌꯧꯒꯅꯤ꯫ ꯃꯌꯥꯝꯒꯤꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯆꯠꯀꯅꯤ ꯃꯌꯥꯝꯒꯤꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯔꯃꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯀꯣ, ꯑꯩꯁꯨ ꯌꯥꯎꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯀꯦ꯫ ꯂꯥꯛꯀꯦ ꯂꯥꯛꯀꯦ꯫ ꯉꯔꯥꯡꯗꯤ ꯁꯔꯃꯥꯗꯅꯦ ꯆꯠꯍꯧꯗ꯭ꯔꯦ ꯑꯩꯅ꯫ ꯀꯨꯅꯥꯜꯒꯤ ꯂꯣꯏꯔ ꯁꯔꯃꯥꯗ ꯆꯠꯀꯦ ꯇꯧꯕꯗ ꯁꯔꯃꯥ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯌꯥꯎꯒꯦ ꯃꯥꯒꯤꯗ, ꯀꯨꯏꯔꯦ ꯁꯔꯃꯥꯒꯤꯗ ꯌꯥꯎꯕ ꯉꯝꯗꯕ꯫ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕ꯫ ꯀꯩꯅꯣ ꯂꯣꯏꯉꯝꯕꯗꯨꯁꯨ ꯃꯥꯒꯤ ꯅꯦꯠ ꯂꯣꯏꯔꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯣꯏꯕ, ꯅꯪ ꯌꯦꯟꯗꯣ ꯊꯣꯡꯉꯨꯔꯣ, ꯉꯥꯜꯂꯒ ꯁꯔꯃꯥꯒꯤꯗ ꯑꯃꯨꯛ ꯆꯠꯇꯣꯏꯃꯤꯅ꯫ ꯊꯣꯡꯉꯨꯔꯣ, ꯆꯥꯔꯣ ꯑꯩꯗꯤ ꯆꯥꯖ ꯂꯥꯛꯆꯗꯦ ꯑꯗꯨꯒꯨꯝꯕꯗꯣ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯣꯏꯔꯥꯟ ꯌꯥꯎꯔꯁꯨ, ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕ, ꯏꯁꯩ ꯃꯌꯦꯛ ꯀꯥꯔꯟ ꯁꯛꯈꯤꯕ, ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯅ ꯁꯛꯍꯩꯗꯕ ꯉꯥꯡꯍꯩꯗꯕ ꯇ꯭ꯔꯥ ꯁꯛꯑꯁꯨ ꯉꯥꯛꯄꯤꯌꯨ ꯀꯨꯅꯥꯜꯁꯦ꯫ ꯀꯥꯏꯒꯤꯅꯣ? ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯈꯪꯗꯦ, ꯃꯥꯅ ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏꯅꯦ꯫ ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏ, ꯔꯣꯡꯄꯨꯔꯅꯤꯁꯨ ꯍꯥꯏ, ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ꯫ ꯑꯩꯁꯨ ꯈꯪꯗꯦꯗ, ꯍꯟꯗꯛꯇ ꯊꯦꯡꯅꯕꯅꯤ, ꯉꯔꯥꯡ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤ ꯍꯟꯗꯛꯇ꯫ ꯑꯣꯀꯦ ꯕꯥꯏ, ꯕꯥꯏ ꯃꯌꯥꯝ꯫ ꯑꯩꯅ ꯏꯁꯩ ꯁꯛꯄꯗ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯄ꯭ꯔꯚꯨ ꯒꯣꯄꯥꯜ ꯗꯦꯕ, ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯏꯕꯨꯙꯧꯒꯤ ꯏꯁꯩ ꯃꯌꯥꯝ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ, ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ, ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ, ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯌꯥꯝ ꯈꯔ ꯋꯥꯆ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯑꯩꯕꯨ ꯈꯔ ꯆꯤꯡꯈꯠꯄꯤꯌꯨ꯫ ꯃꯥꯡꯗ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕ, ꯊꯣꯏꯕꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯟꯁꯜꯂꯦ꯫ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕ, ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ꯫